ngasi 2025 February tang taret irai numit hauji nuthin gi pung ani makhai rom tare yamung Indramani Rajkumar ga aiga mafam khara koicha chacharu re haraga yamung gi yumda lae masi yamung gi leiriba jaga si wadi Sethia gaw haiba Sethia gaw hai taraga su akoi gi ngasai aina lepcharamba square du degi kano kilometer hardly kilometer ama gumodi faram gadra do lambi di lerak mathek tawdana mathek lai aina tu 017 da laksagiba 18 da laksagiba matam du di yambungi swai si ihang hangau do ngasi di yum ngakta ngaire awa somda masi nongpok lom thata nongpok lom da di lamhang machet khar leiri adu yum phajaba building sing ngakta ngaire lambi di asam gi yam kalak chaningai ni lambi si yam phagre ado Sethia gaw sangak pagi seis da yambung gi si building number 1 2 leiraga yambung gi yum si sidar leire ahum suba third kanoni house number 116 ward number 5 Sethia gaw haidana tawi si yambung Indramani Rajkumar gi mayum ni aina nahamu laksaram matamda hek thangnaba yum sima lehaude masi yambungi kainoni machanupa Ravijit ai Imphal lasu laame Govindaji gi luka prasadi ga khai aina akoi phangminnanaba sindana ka tawdana akoi lariki publication gi business dukan chauna tawbani adu masi ngarang nahan bawda ai lakani kaka lakani khura lakani haidana nga ga leiraga thanami hai ma Jorhat ta chakhi edana leiramdre hujik imong ai ngaki matungda ai yamungi family ga wari sajarerga yamungi yomni yam nungai ai phana mathandani North Lakhimpur town si dei sta maitei gi imung lingdana leibase ma mathandani yamungi gari da ga yamungi kari haitare Activa mana di malle hai ado thawbadi yam nungai ri ma di thawba khara kano tawdre ahan oibagi yam ahan oibadi nate yamungi chahi 75 mukta ngairibani ado magi mayumda ai nungaina lechabani ngaki matungda ai yamungi family ga wari watai sabagi paudam yamung Indramani Rajkumar Sethia gaw akoigi North Lakhimpur gi Naitom Maitei family lingdana leibiriba yamung Indramani Rajkumar bu khwaigi mafamda saktak chabagi ai wari watai sanajabadu ai khwaigi mafamda thamjarake yambung Indramani Rajkumar gi yum manungda ai change itei madum chapyu dai itei ma kona ai saktak chage mayam punna imong nupi animana isunupa mai maming du kari ya ngara haibdo animana te nilam nilam kari ba chi isugi maming do kari kari Plavanjit ai bse Plavan ai bse kano ne ya ichau ising ichau ne ya aina kano tholabani ichau ngamba haina ichau ngamba su sak pijadana leirami kwai punamak aina ngasai ayuktagi North Lakhimpur da ngarang tang taruk tagi lakcharaga February 3 2025 tagi lakcharaga aina lecture dana kwai mayam mafamda saktak sage haina tawjaba ngasayuktagi honajarakpa yambung Indramani Rajkumar North Lakhimpur gi Sethia gaw da leiba mangda lingsin bire itaimsi Chandra mangda lingsin bire adagi imong nupi Nilima Nilam imong nupi Nilam adagi isu moinadi kari ba Plavanjit hai Plavan ne si kari no hangbada ising ichau ne aina ichau ngamba haina thole isu se ado Ravijit na ahallo chanupa yambungi chanupa han Ravijit ai hana mamang da su thengna khare aduga Imphal da su laamdana kano tawdana aina Govindaji gi akoi gi lukka akoi phaminajadana tawkhre ado ma si ngarang baudi ai lakani haidana kaka lakani haidana nga ga leidana ga su tawrame ai ado ngarang Jorhat ta ma si
Lakhimpur district ki ra mana Assam ki ra state ki Assam state ki taekwondo ki secretary mana secretary oidana adum my Facebook page da adum district ki ni ma pu district ki pu dana Jorhat ta chakhi na leramdre Yambung ki ichanupa atombana kari maming aba Upen Rojit Madi akwai gi ma kano da art ki lamda tawra fine art ki master ni ne master loiraga hojik na certificate Shanti Niketan dagi fine art ta master loiraga hojik thabak tawri dai hujik Sikandrabad ta kano higher secondary school ki teacher adagi ichanupi sina yaima oidoira kano yai mai maming na kariba Devjani kaubi ichanupi poli ai na ko akhoi ne aduna pet name ni dana yumgia adu magi Devjani sina akhoi gi Sikandrabad ta lei magi husband ga loinana Hyderabad ta adu mathang yam nungai ba kanoni yamungi character se yamungna haihal adi yam sangar ni aina sampanna haijage yamungi horofam ji kasargi krai deine ba kasargi borklan ni longo yai do Borkhla longboi da yamung pue adagi kano da khozai da la kano da langka da haibong pupi kasipur ai o kasipur da leire yum kano taw da na yum hongai mi adagi ahalaman jingi leitalare thibagi Dibrugarh da lai tame thabak family business tawna ni na ba adu leiraga yambung si kano da akhoi gi लाइक लाइसु तंबा Dibrugarh दगी ग्रेजुएशन गा लोइरे हरगा अखोगी सिदैदा अखोगी नॉर्थ लखीमपुर की कॉलेज दा नॉर्थ लखीमपुर कॉलेज समाय कर आई पीडी लेवल रो कानोय कॉलेज दी पास तोरे अदु फरे अदु पास तोरे नॉर्थ लखीमपुर ला थबक तोरे दुबई थबक तौ ना इतेम से चही सोक्या दा लाइसदा 82 da lai 82 da luhonga item sigi ipam na Langka Salamkunai kari Salamkhur Noyon Purai na hayaba chumna di mai ten Salamkunai na hayaba adu kari adu leire thangnari mi ko thangnari ra thangnari nak adai la adagi cha singa poe adai yambung yam nungai ba character si kaino da retire ta usi yambung kaino da so kya da 2012 tani adu si hingon si so kya da yumling ina 94 lai re ba yambung na akoi gi North Lakhimpur college da thabak tawda Lakhimpur commerce college da thabak tawda yambung gi kok si da kadai de no paisal laga la isi ai retire tawraga Lanka da hanjib targadi lekai gi usop wasop cha dana sana ne haidana mamdok mayon pham dana tawdana ai punsi ji loigrani adugi saruk pudi North Lakhimpur ai sida ai gi maitai ama oina maitai gi yum lingdana leirani sineba natro adu mai tawdana yambung mathandani leirai se ada yambung gi yam nungai jaribana yambung sina Manipuri literature si Assam da whole Assamese site world da masak takpagi thodang lobiri yambung na kai handoi si ahambada jumle bam bibom sagi numiti asum thengjile asi aina polom hoi goi ase adumai to na short history gi kenado ado ahambadi adi mathanda adnate ojiki numiti asum thengjile ido adugi ibadara akogi local khabar national akogi Assam gi khabar da yambung gi baramda igrija adu ihi adui matungda kaino sini bol sahib ombi sanato bise adudi saite academy commission smai to wa ado aina translate to jo ne translate to raga aina adi matam duga Dibrugarh University ki Assamese ki head Dr. Korobi Deka Hazarika aina mangon de jegan gena puya ba ado ma khara parnan lai che jam phare translation ji jam phajare adu na banang ai ngon da bi
ꯑꯩ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯕꯨ ꯐꯣꯡꯍꯟꯒꯦ ꯃꯥ ꯍꯥꯏꯅ ꯑꯩꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯨ ꯆꯦ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯉꯣꯟꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯅꯦ ꯅꯪ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯕ ꯑꯣꯏꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯀꯔꯤꯅꯣ ꯑꯦꯗ꯭ꯔꯦꯁ ꯇꯧꯗꯣꯏꯁꯦ ꯑꯩ ꯅꯪ ꯈꯪꯗ꯭ꯔꯥ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯒꯤ ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤ ꯃꯥ ꯀꯣꯟꯚꯦꯅꯣꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯕ ꯑꯗꯨꯒꯗꯤ ꯑꯩ ꯐꯝꯅ ꯂꯩꯔꯦ ꯍꯥꯏꯕ ꯏꯅ ꯄꯤꯔꯝꯃꯦ ꯂꯥꯏꯔꯤꯛꯁꯨ ꯂꯧꯍꯧꯔꯦ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯑꯗꯩꯗꯤ ꯌꯥꯔꯦ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯗ ꯌꯥꯔꯦ ꯌꯥꯝꯕꯨꯡꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯦ ꯐꯣꯡꯉꯦ ꯃꯥꯅ ꯊꯥꯕꯤꯈ꯭ꯔꯦ ꯊꯥꯕꯤꯈ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯁ꯭ꯂꯦꯞ ꯖꯥꯃꯤꯅꯦ ꯑꯁꯥꯝ ꯁ꯭ꯇꯦꯠꯇꯒꯤ ꯔꯤꯀꯣꯃꯦꯟ ꯇꯧꯔꯦꯗꯅ ꯑꯗꯨꯒꯤꯗꯤ ꯀꯩꯅꯣꯗ ꯊꯥꯔꯦ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯒꯤ ꯃꯣꯏꯅ ꯊꯥꯔꯒ ꯌꯥꯔꯛꯑꯦꯕ ꯔꯤꯖꯣꯅꯦꯜ ꯕ꯭राꯟꯁ ꯀꯜꯀꯇꯥ ꯃꯣꯏꯅ ꯖꯍꯥꯖ ꯇꯧꯔ ꯌꯥꯔꯦꯕ ꯌꯥꯔꯦ ꯑꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ ꯐꯣꯡꯉꯦ ꯐꯣꯡꯉꯤꯕ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯁꯤꯅ ꯍꯧꯖꯤꯛ ꯖꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯃꯤꯁꯦ ꯍꯧꯖꯤꯛ ꯀꯣꯔꯁꯇ ꯂꯩ ꯁꯤꯅꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝꯕꯨꯡꯅ ꯁꯤꯗꯩꯁꯤꯗ ꯂꯩꯔꯒ ꯃꯅꯤꯄꯨꯔꯤꯁꯤ ꯌꯥꯝꯕꯨꯡꯁꯤ ꯑꯁꯦꯡꯕꯗꯤ ꯌꯥꯝꯅ ꯈꯪꯉꯛꯇꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯁꯥꯃꯤꯁ ꯃꯤꯗꯤꯌꯝꯗ ꯍꯧꯔꯛꯄꯅꯦꯕ ꯑꯗꯣ ꯌꯥꯝꯕꯨꯡꯒ ꯑꯩꯒꯁꯤ 2000 ꯑꯍꯥꯟꯕꯗ 2017ꯗ ꯈꯣꯖꯥꯏꯗ ꯁꯥꯍꯤꯇ꯭ꯌ ꯄꯔꯤषꯠꯀꯤ ꯀꯌꯥ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯅꯣ ꯃꯗ ꯊꯦꯡꯅꯕꯅꯤ ꯌꯥꯝꯕꯨꯡꯒꯤ ꯃꯔꯝꯗ ꯑꯩ ꯏꯖꯈ꯭ꯔꯦ ꯈꯕꯔꯗ ꯑꯅꯤꯔꯛ ꯁꯨꯔꯦ ꯏꯔꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯎꯈꯣꯃꯥꯇꯤꯗ ꯂꯥꯛꯑꯝꯗꯥꯏꯗꯁꯨ ꯏꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯏꯈ꯭ꯔꯦ ꯑꯗꯒꯤ ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯉꯥꯏꯍꯥꯛꯇꯅ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯑꯗꯨꯝ ꯇꯧꯅꯖꯩ ꯌꯥꯝꯕꯨꯡꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯩꯇꯩꯂꯣꯟꯒꯤ ꯑꯔꯨꯕꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯧꯏ ꯃꯁꯤ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝꯕꯨꯡꯁꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯑꯩꯅ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯒꯤ ꯎꯠꯆꯕꯗꯨꯗ ꯌꯥꯝꯕꯨꯡꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯇꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯁꯚꯥꯒꯤ ꯁꯦꯟꯇꯤꯅꯔꯤꯒꯤꯗ ꯌꯥꯝꯕꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯝꯃꯦ 2012 ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯃ ꯀꯥ ꯃꯆꯥꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯟꯆꯥꯂꯛ ꯔꯤꯖꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ 2020ꯗꯒꯤꯅ 13 ꯐꯥꯎꯗ 2020ꯗꯒꯤꯅ 23 ꯐꯥꯎ ꯂꯩꯔꯝꯃꯦ ꯑꯣꯏꯅ 20ꯗꯒꯤ 23 ꯐꯥꯎꯅ ꯔꯤꯖꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯌꯥꯝꯕꯨꯡꯁꯤ ꯅꯥꯕꯤꯛ ꯍꯥꯏꯕꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯅꯥꯕꯤꯛ ꯍꯥꯏꯕꯁꯤ ꯅꯥꯕꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯅꯦ ꯊꯤꯌꯦꯇꯔ ꯒ꯭ꯔꯨꯞꯅꯤꯅꯦ ꯅꯥꯏꯇ꯭ꯌ ꯕꯤꯀꯥꯁ ꯀꯦꯟꯗ꯭ꯔ ꯐꯨꯜ ꯃꯤꯅꯤꯡꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯩ ꯌꯥꯝꯕꯨꯡ ꯑꯣꯏꯔꯤꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯅꯦꯕ ꯍꯧꯖꯤꯛ ꯑꯦꯠ ꯄ꯭ꯔꯦꯖꯦꯟ ꯑꯥꯏ ꯑꯦꯝ ꯄ꯭ꯔꯦꯁꯤꯗꯦꯟ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯂꯥꯛꯆꯔꯕ ꯃꯇꯝꯗꯁꯨ ꯀꯨꯏ ꯁꯥꯡꯅ ꯂꯩꯔꯦ ꯑꯗꯨꯝ ꯅꯥꯕꯤꯛꯁꯦ ꯅꯥꯕꯤꯛꯁꯦ ꯌꯦꯡꯕꯤꯀꯣ ꯇꯦꯀꯥꯎ ꯑꯗꯒꯤ ꯑꯁꯥꯃꯤꯁꯤꯡꯒꯤ ꯂꯝꯁꯤꯗ ꯌꯥꯝꯕꯨꯡ ꯏꯟꯗ꯭ꯔꯃꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯩꯇꯩ ꯃꯆꯥꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗ 1979ꯗ ꯏꯁꯇꯥꯕ꯭ꯂꯤꯁ ꯑꯣꯏꯕꯅꯤ ꯅꯥꯕꯤꯛ ꯑꯁꯦ ꯑꯐꯥꯎꯕ ꯗꯤꯔꯦꯛꯇꯔ ꯑꯩꯅ ꯀꯩꯅꯣ ꯐꯣꯇꯣ ꯑꯃ ꯎꯠꯂꯛꯇꯕꯁꯦ ꯑꯁꯦ ꯑꯂꯤ ꯍꯥꯏꯗꯣꯔ ꯍꯥꯏꯗꯨꯅꯤ ꯉꯁꯥꯏ ꯎꯠꯄꯗꯣ ꯀꯩꯅꯣ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯗꯤꯔꯦꯛꯇꯔ ꯑꯗꯨ ꯃꯥ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯥ ꯅꯥꯕꯤꯛꯀꯤ ꯐꯥꯎꯟꯗꯔ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯝꯃꯦꯕ ꯑꯀꯣꯟꯕꯗ ꯃꯥ ꯇꯣꯉꯥꯟꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯌꯥꯝꯕꯨꯡ ꯑꯗꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯇꯩ ꯍꯧꯖꯤꯛ ꯃꯥꯙꯕꯤ ꯍꯟꯗꯣꯛꯅꯕ ꯇꯧꯔꯤꯕꯣ ꯃꯥꯙꯕꯤ ꯄ꯭ꯔꯥꯏ ꯂꯣꯏꯔꯦꯅꯦ ꯂꯣꯏꯔꯕ꯭ꯔꯥ ꯑꯩ ꯍꯥꯏꯖꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯀꯣꯃꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯏꯔꯛꯇ ꯃꯇꯝ ꯁꯥꯡꯅ ꯃꯥꯅ ꯂꯝꯒ ꯀꯠꯂꯦꯕ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣꯅ ꯂꯝꯒ ꯀꯠꯇꯅ ꯍꯧꯖꯤꯛ ꯃꯦꯃꯣꯔꯤꯌꯦꯜꯒ ꯍꯣꯜꯒ ꯂꯩꯌꯦꯕ ꯁꯥꯔꯦ ꯅꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤꯒꯤ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯀꯃꯜ ꯂꯤꯇꯔꯦꯔꯤ ꯀꯝꯄ꯭ꯂꯦꯛꯁꯀ ꯇꯧꯗꯨꯅ ꯂꯩꯔꯦꯕ ꯑꯩ ꯍꯥꯏꯖꯔꯝꯃꯦ ꯃꯣꯏꯗꯒꯤ ꯑꯗꯨꯝ ꯑꯌꯥꯕ ꯂꯥꯏꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯖꯔꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯇꯩꯗꯤ ꯀꯩꯅꯣꯗ ꯑꯇꯩꯗꯤ ꯋꯥꯔꯤ ꯃꯆꯥ ꯍꯦꯟ ꯑꯗꯨꯝ ꯃꯔꯛ ꯃꯔꯛ ꯑꯗꯨꯝ ꯈꯕꯔꯗ ꯀꯔꯤꯗ ꯈꯕꯔꯗ ꯀꯔꯤꯗ ꯁꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯅꯦ ꯑꯗ ꯑꯩ ꯈꯨꯠꯇ ꯊꯕꯛ ꯂꯩꯔꯦ ꯀꯩꯅꯣ ꯑꯩꯈꯣই ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟ ꯃꯁꯥꯅ ꯂꯩꯔꯤꯉꯩꯗ ꯁꯤꯂꯦꯛꯇꯦꯠ ꯋꯥꯔꯤ ꯈꯔ ꯄꯤꯔꯝꯃꯦ ꯃꯗꯨ ꯍꯧꯗ꯭ꯔꯤ ꯏꯕꯦꯝꯕꯁꯤꯗ ꯐꯝꯂꯣ ꯂꯧ ꯑꯗꯩꯗꯤ ꯌꯥꯝꯕꯨꯡꯒꯤ ꯁꯤꯅꯤ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅꯛꯈꯤꯗꯕ ꯁꯣꯝꯗ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔ ꯏꯕꯦꯝ ꯃꯧ ꯐꯝꯃꯣ ꯀꯩꯅꯣꯒꯤ ꯃꯧꯁꯤ ꯌꯥꯝꯕꯨꯡꯒ ꯏꯇꯩꯃꯁꯤꯒꯒꯤ ꯃꯧꯁꯦ ꯁꯤꯁꯨ ꯀꯩꯅꯣꯅꯦ ꯈꯣꯖꯥꯏ ꯅꯤꯡꯉꯣ ꯔꯥꯝꯄꯨꯔꯒꯤꯅꯦꯗ
ꯔꯥꯝꯄꯨꯔꯒꯤ ꯀꯔꯤ ꯌꯨꯝꯅꯥꯛꯇꯣ ꯊꯥꯔꯛ ꯌꯨꯝꯅꯥꯛꯇꯣ ꯀꯔꯤ 항점기니. ꯍꯥ 항점. ꯊꯥꯡꯖꯝꯅꯦꯕ ꯔꯥꯝꯄꯨꯔꯒꯤꯅꯤ ꯔꯥꯝꯄꯨꯔꯒꯁꯤꯗꯤ ꯑꯩꯅ ꯉꯥꯏꯇꯅ ꯀꯣꯏꯕ ꯆꯠꯄ ꯃꯐꯝꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯅꯃꯧ ꯅꯨꯄꯤꯗꯤ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯇꯝꯃꯦ ꯑꯩ MA pass. ꯑꯦꯝ ꯑꯦ ꯏꯪꯂꯤꯁꯅꯦꯕ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤꯔꯥ ꯑꯗ ꯍꯣꯖꯥꯏꯗ ꯀꯩꯅꯣ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤꯗꯣ ꯑꯩ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛꯇ ꯇꯧꯔꯦ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯤ ꯁꯤꯜꯆꯔꯒꯤ ꯑꯗꯒꯤ ꯁꯤꯗ ꯂꯥꯛꯑꯒ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯏꯪꯅꯨꯗꯒꯤ ꯃꯥꯁꯇꯔ ꯏꯪꯂꯤꯁꯇ ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯖꯣꯕ ꯇꯧꯔꯦ ꯑꯥꯖꯃꯜ ꯀꯣꯂꯦꯖꯇ ꯇꯧꯔꯝꯃꯦ ꯑꯠꯆꯥ ꯑꯠꯆꯥ ꯑꯗꯩꯗꯤ ꯌꯨꯝ ꯄꯥꯜꯂꯛꯑꯦ ꯍꯧꯖꯤꯛ ꯏꯇꯩꯃꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝꯕꯨꯡ ꯏꯟꯗ꯭ꯔꯃꯅꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃ ꯑꯩ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯔꯨ ꯑꯣꯏꯅ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯀꯔꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯅ ꯂꯩꯅꯔꯤꯕ ꯐꯝꯍꯟꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯁꯤ ꯐꯝꯍꯟꯕ ꯌꯥꯗ꯭ꯔꯦ ꯏꯁꯥꯎ ꯉꯝꯕꯁꯤ ꯐꯝꯍꯟꯕ ꯌꯥꯗ꯭ꯔꯦ ꯄꯨꯄꯨꯅ ꯑꯣꯏ ꯐꯝ ꯇꯥꯔꯦ ꯄꯨꯄꯨ ꯉꯥꯛꯇ ꯑꯣꯏꯅ ꯎ ꯇꯥꯔꯦ ꯑꯗꯨ ꯌꯥꯔꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯌꯥꯝꯕꯨꯡ ꯏꯟꯗ꯭ꯔꯃꯅꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯁꯤꯗ ꯏꯇꯩꯁꯤ ꯆꯟꯗ꯭ꯔꯥꯒꯗ ꯌꯥꯝ ꯄꯦꯟꯖꯔꯤꯁꯦ ꯏꯆꯥꯅꯨꯄꯤꯗꯨ ꯀꯔꯤꯕ ꯗꯦꯕꯖꯥꯅꯤ ꯗꯦꯕꯖꯥꯅꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯎꯅꯖꯗ꯭ꯔꯤ ꯌꯥꯝꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯑꯩ ꯎꯅꯖꯗ꯭ꯔꯤ ꯗꯦꯕꯖꯥꯅꯤꯁꯤ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯨꯍꯣꯡꯈ꯭ꯔꯦꯅꯦ ꯂꯨꯍꯣꯡꯈ꯭ꯔꯦꯕ ꯑꯩ 2018ꯒꯤ ꯑꯉꯟꯕ ꯑꯩꯅ ꯇꯦꯖꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔ ꯑꯃ ꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯑꯁꯨ ꯂꯥꯡꯉꯔꯣꯏꯁꯤ ꯑꯗ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯄꯦꯟꯖꯔꯤꯁꯤ ꯀꯩꯒꯤ ꯀꯩꯅꯣꯁꯤ ꯗꯦꯕꯖꯥꯅꯤꯁꯤ ꯃꯁꯛ ꯃꯇꯧ ꯁꯣꯏ ꯐꯖꯔꯝꯒꯅꯤ ꯑꯩꯈꯣꯏ ꯏꯇꯩꯁꯤꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯥꯜꯂꯤ ꯀꯗꯥꯏꯐꯥꯎ ꯇꯝꯕꯤꯔꯛꯏ ꯃꯦꯇ꯭ꯔꯤꯀꯨꯂꯦꯠ ꯑꯣꯏꯔꯁꯨ ꯏꯇꯩꯕꯣꯏꯒꯤ ꯆꯍꯤꯗꯨꯗ ꯍꯣꯖꯥꯏ ꯂꯪꯀꯥꯗ ꯃꯦꯇ꯭ꯔꯤꯀꯨꯂꯦꯠ ꯑꯁꯦ ꯌꯥꯔꯦ ꯌꯥꯝ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯀꯩꯅꯣ ꯐꯪꯉꯕꯅꯤ ꯑꯗꯣ ꯀꯩꯅꯣꯒꯤ ꯀꯔꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ ꯌꯥꯝ ꯂꯥꯛꯑꯝꯃꯤ ꯑꯐꯕꯁꯨ ꯌꯥꯎꯋꯦ ꯕꯤ ꯑꯦꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕꯅꯤꯅ ꯁ꯭ꯋꯥꯏꯒꯤ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯍꯥꯏꯕꯗꯤ ꯍꯣꯃꯤꯌꯥꯅꯅꯦꯕ ꯍꯣꯃꯤꯌꯥ ꯀꯥꯡꯕꯨꯅ ꯍꯣꯃꯤꯌꯥꯗꯪꯅ ꯑꯇꯩꯁꯨ ꯍꯥꯏ ꯂꯥꯛꯄ꯭ꯔꯣ ꯑꯁꯥꯃꯤꯁꯇꯅꯦꯕ ꯑꯁꯥꯃꯤꯁꯅ ꯍꯥꯏꯕ ꯂꯥꯛꯏ ꯌꯥꯝꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯗꯦꯕꯖꯥꯅꯤ ꯑꯝꯇꯪ ꯌꯥꯎꯕꯁꯦ ꯍꯥꯏꯕ ꯂꯥꯛꯄꯁꯤꯗ ꯅꯣꯏꯁꯨ ꯊꯥꯖꯅꯤꯡꯕ ꯃꯦꯗꯤꯀꯦꯜꯗ ꯁꯨꯕ ꯑꯃ ꯂꯥꯛꯑꯝꯃꯦꯕ ꯃꯣꯏꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯕꯗꯨꯅꯅꯤ ꯊꯥꯒꯠꯆꯅꯤ ꯌꯦꯡꯕ ꯂꯥꯛꯑꯒꯕ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗ ꯕꯥꯏꯗꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯌꯥꯕ ꯁꯥꯔꯗꯨꯗꯤ ꯑꯩ ꯉꯥꯡꯅꯖꯒꯦ ꯍꯥꯏꯔꯤꯕ ꯑꯗ ꯑꯗꯨꯒꯅꯤꯅꯦ ꯃꯥ ꯍꯥꯏꯕ ꯑꯗꯨꯕꯨ ꯌꯥꯔꯗꯤ ꯌꯥꯕ ꯃꯣꯏꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯕꯣꯠꯁꯤꯒ ꯁꯤꯅꯕ ꯆꯥꯅꯃꯁꯦ ꯁꯅꯥꯗꯤ ꯌꯥꯝ ꯄꯤꯅꯩꯌꯦꯕ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯑꯗꯨꯕꯨ ꯌꯥꯔꯗꯤꯅꯦ ꯑꯩ ꯑꯗꯨ ꯁꯥꯕ ꯍꯧꯖꯔꯒꯦ ꯍꯥꯏꯅ ꯑꯗꯨ ꯌꯧꯔꯝꯃꯦꯕ ꯑꯗꯩꯗ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯪꯉꯤꯕ ꯅꯪ ꯑꯩꯉꯣꯟꯗ ꯍꯪꯉꯤꯕ ꯍꯥꯏꯗꯤ ꯃꯃꯥꯗ ꯏꯆꯥꯅꯨꯄꯤꯅ ꯏꯇꯩꯁꯤꯗ ꯍꯪꯉꯤꯅꯦꯕ ꯅꯣꯏ ꯀꯔꯤ ꯍꯥꯏꯅꯣ ꯅꯣꯏ ꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯔ ꯑꯩꯅ ꯍꯣꯏ ꯐꯔꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛꯇꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗ ꯃꯥ ꯍꯥꯏꯕ ꯃꯩꯇꯩ ꯃꯆꯥ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯍꯥꯏ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯕ ꯁꯤ ꯌꯦꯡꯕꯤꯌꯨ ꯃꯥꯒꯤ ꯃꯩꯇꯩ ꯑꯣꯏꯕꯒꯤ ꯌꯥꯝꯕꯨꯡ ꯏꯟꯗ꯭ꯔꯃꯅꯤ ꯔꯥꯖꯀꯨꯃꯥꯔꯒ ꯏꯇꯩꯃꯁꯤ ꯆꯟꯗ꯭ꯔꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯖꯕ ꯗꯦꯕꯖꯥꯅꯤ ꯍꯥꯏꯁꯤꯅ ꯁꯤꯗꯩꯁꯤꯗ ꯍꯧꯔꯛ ꯆꯥꯎꯔꯛꯏꯃꯤ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯉꯥꯡꯉꯤ ꯑꯩ ꯈꯪꯖꯔꯤꯃꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤꯃꯤ ꯑꯗꯒꯤ ꯃꯇꯝꯗꯨꯒ ꯉꯥꯡꯗꯦ ꯃꯇꯝꯗꯨꯒꯗꯤ ꯀꯩꯅꯣꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯩꯇꯩ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯗꯣ ꯃꯩꯇꯩꯗ ꯌꯨꯝ ꯄꯥꯅꯤ ꯁꯤꯅꯦꯕ ꯑꯗꯨꯅ ꯀꯣꯟꯅꯗꯤ ꯃꯁꯥꯅ ꯊꯤꯖꯔꯒ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯒꯤ ꯍꯥꯏꯂꯥꯀꯥꯟꯗꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯒꯤ ꯃꯣꯏꯔꯦꯡꯖꯝ ꯑꯣꯖꯥ ꯁꯣꯕ꯭ꯔꯥꯝ ꯍꯣꯏꯒꯤ ꯃꯆꯥꯁꯤꯡꯒ ꯃꯅꯥꯎꯁꯤꯡ ꯊꯣꯛꯄ꯭ꯔꯣ ꯃꯅꯥꯎꯁꯤꯡ ꯊꯣꯛꯄ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯅꯃꯥ ꯅꯨꯄꯥꯒꯤ ꯅꯌꯥ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯂꯥꯡꯉꯝꯕ ꯏꯟꯖꯤꯅꯤꯌꯥꯔꯔꯣ ꯅꯠꯇꯦ ꯀꯔꯤ ꯊꯕꯛ ꯇꯧꯋꯤ ꯀꯩꯅꯣꯅꯤ ꯇ꯭ꯔꯦꯅꯔꯅꯤ ꯖꯤꯝꯒꯤ ꯖꯤꯝꯒꯤ ꯇ꯭ꯔꯦꯅꯔ ꯑꯗꯨ ꯇꯧꯗꯅ ꯅꯁꯨꯁꯨ ꯐꯪꯈ꯭ꯔꯦ ꯐꯪꯉꯦ ꯆꯍꯤ 3 ꯁꯨꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯗꯒꯤ ꯅꯃꯧ ꯅꯨꯄꯤꯅ ꯍꯨꯖꯥꯏꯗꯒꯤ ꯊꯤꯔꯦ ꯅꯆꯥꯅꯨꯄꯥꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯅꯁꯨ ꯅꯨꯄꯥꯁꯨ ꯍꯧꯖꯤꯛ
ꯃꯩꯇꯩꯂꯣꯟ ꯉꯥꯡꯗꯣꯔꯤ ꯉꯥꯡꯒꯅꯤ. ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯒꯤ ꯑꯃꯨꯛ ꯌꯥꯝꯕꯨꯡꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯌꯥꯝꯕꯨꯡꯒ ꯏꯇꯩꯁꯤꯒ ꯁꯤꯗꯩꯁꯤꯗ ꯂꯥꯞꯈ꯭ꯔꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯂꯈꯤꯄꯨꯔ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯅꯥꯝꯘꯣꯔꯗ 이때무기 그노 떠오이나. 떠오이 떠오이. 아코이 나보로 짱네. 어때네? 제일 뭐에 아코부 다독대 저 군기 생카이. 군장이네. 군장과에도. 또 그노 떠오이 라이. 아코주피. 아데기디 그노 떠오르수. 아동 누가이버는 그나 뭐기 남고도 잘라가봐. 뭐가 아코가 불합 파미나나 자미나나 당미나나 아이나 예노도 뭐에 lâu trai ở đây cái gì 아할라만이 하리지 먹었다 하리죠 벌써 먹고 하리죠 뭐에 코미아 생 아할라만이 미 먹고 짜다고 가 또 그때 여보 자위 뭐게 당연히 뭐 먹고 친거 아이 좀더 나와서 봐 절반 오는데 짜니 그냥 아거의 청고 막가 그냥 매정도 먹고 친거 짜니 아두가 짝 인장이 짜대야 짜대야 아두가 뭐도 남고도 잘라가 아이는 비벼 짜까 그러니까 좀 아좀 태해 뭐죠 양왕 간절이미냐 너 이벤 마시기 수이시 어떻게 경우니 아두네 시ям 농아이고 그이노니냐 아데 양봉디 스와이기 헷 양봉나 레리고 인고지 양봉나 하이보다 너희 콜레지데 오자 오이람바 그도바 mayam punna si aku semai tu jam sang na koi je bhara jing da le re na hoi na adu koi de ba man jang dang tho la ba si ge ni aku na le go bhara jing do repairing ma thau ta le na adu ma pu na repair do na le ma ai ba kai no ha de tan sa si ga jing de tha do si ki tu bhara jing de na te 이사기 좀 됐었더니 나한테 홍하러 야나 묵그래 아두거리야 봐 에이 람레이다 에이 람레이가 티가라 거두고 아세이제 프로페서 아니냐 아마나 틸까마 보라리 거 뭐야 야야야 이거 저 뭐나 그래 나데 아송기도 아두 마고니 지텐 설마고 에이 타나도 좀지 아세이제 마용 반도 Assamese head of the department, Tilukama Koyabana. Alama Iver, ID Mayum Pandrena, Darana Labum Pondo to a late to the a lady Jitan Solmasu Lang High and then the Layum Pondo late to the matter. A local Jumo Santa Lam the tea the tea, see Pandanava, Lam Lay Napo Jum San Lady Narisi. Oh, it's in Lao, you one of me book the Narisi. At the house, Natana Pasha, Lumi. 지금 나짜는 비주시다 홍이미. 지가 홍이미. 아주 홍으로 니까 많이 떠. 뭐 몇대기 잡잖아 떠오르더라. 짠 파시디 랑가도 홍을. 랑가도 홍을. 미대 뭐 그래. 닝몬치디야바. 에이 수망다. 떠보고디 뭐에 아포코니. 누가 아포코니. 아두나네. 뭐기 니옴다. 라이는 프로기. 뭐기 니옴다 떠는 보기 이는 만돌리가 까리가 그디야바. 뭐냐 하이 잡음 독대 아두어서 가봐. 아고야 랑가데기 미 보름나 만돌리가 까리가 사할라바. 사할라가 삐나도. 아두 뭐이 떠. 차이 뭐야 코미아 생기라. 뭐이 루홍거 쟁거니 하잖아. 농자이 바밤나래. 아주 볼로이가 시키브로. 볼로이디 시키데. 마 에이 누비도 볼로이 시켜야 자지. 마약 나이 시키브로. 거의 아도 레이트링 하피. 레이트링 아사사. 가지 레이 하피야. 거이네. 레이트링 그 아고 레이트링. 레이트링 거의 레이트링. 아도 그노도 레이트링 시리. 아도 그노도 수까지 있네. 마 그노시 볼로이시. 그노도 마 삐잉이 되지 하디. 아차사. 아뭐 만도 자신 루홍거든요. 거기 볼로이시기 세티바 세나바 파타바 나라간데 판마다 탕가빠 포커바도 꾸이야바. 아도 마 아도 우거든요. 마시에로에는 시에게 자기. 너희 그노 호자이랑 가게데 아소이가 여러분이. 거기데디 볼로이 탕가도 ям 섹신나 따위 비가 간다는 거잖아. 섹신나 따위. 아도 시 염동아이 버케는 아도 그지 이템치 이 이몽다 아코이 메테이 까리까리 라이라인데 jumlah se aina kanodo hajarami koi meteyi jumlah ayadi metei popi
ima library sidhabi number 1 yum lai ni ko adagi lai thau sanamahi adagi imoino yung ni manungda akoi thagon na dana leiba akoi gi lai thau sanamahi si akoi gi malem maiba malem prithvi sida leiba maitai yumdong khudingbum chinabiriba lai thau sanamahi sida akoi ma library sidhabi maitai pokpini maitai gi philosophy da adagi akoi imoino imai be masidi akoi bu punam hingnandabagi masa bibiri adumane ahum sidi nungti gi kurum jaba yum manungda ada akoi item si chandra si yam khong ma su khong ya da lerami ai khong ya da ba pi ahum thingai se na ngasai jo hajar rabuni ado sima ai khangan janingi aduga laingthau sanamai gi kainodi khubamdi akoi hojikti leinadramnina ai isamaki yumju laingdau leire aduga kaino khajalaga laimaren gi thamme aduni ado asengbade laingdau gidi akoina sandong yung gi sandong kachenche moirang laiji hari che moirang laiji ebachi akoi gi kaino southwest se southwest koi gi makhaga nongchukka gi karakse karakki kaino se ista laingdau gi khubam tawnai aduga ima ibema imoinu gidi koi phunga lai warisini phunga da leiba aruba phunga ise loi thoktori mai thokpa ji loi thoktori ada phunga lai ru do hojikti phunga lai ru ga du leinadramina sakhumda machi yamadana ima library sidabigi khubam yabiba thambiba khuramiba pai ado koi maitai gi oinadi walking gi trani thoni panbada imoino ahom bida maira katpagi achauba manipur da yam chau tongna aduma ningching nabiba pai maru oina mapanda leiba aduga koi lining lambi hindu mo oina tawduna tawba adu de koi religion ni ba religion nei siga culture nei siga yam khinai ba aduni asima leira yam nungai ba ngasai gi item siga yamunga gi machan pi devjani gi wari je noi maitai amta lejadra bra che masi maitai nupi dugi spirit tu ne ba ina mai chan pi devjani da ina thagat chari sini yamungi wari aibu yamungna manipuri sahitya bu whole assamese sahitya kshetra da sangsar da jagat da manipuri sahitya bu masak tapi dan popular hele yamungi maram da khabar da kari da mayam ama sidai da ibagi ai paper cutting photocopy sing ai phangjagare yam phajana mani assamgi apawa writer sing kari sing Dr. Hiren Gohai naga irakpa kaidoba mayam yaugre aduni sumbasi akoi narakta taba mani kanam khangbidrasu mani di mani oiba aduni ai haijarase hause yambung na leigidaba hai mi ese loichakado mahtani ai na hana sakibju yai adu kainogi isorgi kusimgi mahusagi matungin nature matungin ade yambung na sehi yambung na hana sakke toimi adu laibakthi ai na hana sakibju yai adu yambung gumba amana sakhiba icha hause minjin ba wara doba heta waga daba posakamani akoi thengna jai Assamese bu maitai londa handokpadi akoi thengna wati rom di kai chumba chumda maitai londa iba suba sudaba adu phajai gaina yam haina basu yawi akai dawi adu dia amani aduga manipuri literature bu asamiya da handoga asamiya gi sahitya jagat ta satak pai sidi yam atangba yamung khakta ngai bangla da di khar lei asam lomda koi gi keno uja nilakanta hando e de tripura lomda gi so hando e bangla da di yam lei adu asami da di khomya da di yamung muthanda ne ma adai thujoi si amu yamung hando po borsai ong bisna to midi koi Digrugarh University gi te koi ba North Lakhimpur gi koi Setia Gaon North Lakhimpur town hai tare ne ko taw se yamu sidagi kanoda khwai maitai khul lei si Okhomati si kilometer kya 35 40 mano kamu kau 35 program je musam hoine sini se is the so kuina sehi
94ꯗ ꯌꯨꯝ ꯂꯤꯡꯉꯛꯏꯕ ꯑꯩ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯛꯄꯗꯤ 72 72ꯗꯒꯤ ꯑꯗꯒꯤ 이때임씨는 시를 낳거나 82dagi laimi 82 is 18 years 18 adagi plus 25 and 43 시대이다 뭐야 먹실 레이네바 미텔론 망한드니 이사생 미텔론 그노 토레니 quite PM 이사노피 데브자니나 너 대카우도 타저로게 너지 우파이 때는 나사노피 마용 팔라닝 머니나 아데 대카우노피 고지 나티네 아데 대카우 하이블 라포디 그럼 하이라이 때 뭐 그럼 하이디 까리 비제때 점점 nói rằng nó đúng cái nó tao vừa thấy u đấy cái tao đấy đấy mà nó bảo cái màu thì đấy thì đúng là đấy mấy em xin là aga ba mama đó ăn rồi đấy sắp tới khóc tới cái đâu đấy mama đấy lấy thế mấy em xin là aga ấy nằm tập phim mà 어 하이디네 하이디 어떤 모이기도 좀 짰나 보라 ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯥꯅꯔꯦ ꯍꯥꯏꯔꯒꯗꯤ ꯑꯍꯟꯁꯤꯡ ꯂꯥꯛꯅꯩ formally ꯑꯗꯣ ꯅꯤꯄꯥꯗꯨꯅ ꯌꯦꯡꯕ ꯂꯥꯛꯏ ꯅꯠꯇꯦ ꯃꯌꯥꯝꯕꯁꯤꯅ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯅꯨꯄꯥꯅꯗꯤ ꯆꯠꯅꯗꯦ ꯑꯗꯩ ꯑꯀꯣꯝꯕꯗꯕ ꯅꯤꯄꯥꯁꯤꯅ ꯆꯠꯇꯅ ꯀꯩꯅꯣꯗ ꯀꯣꯔꯠꯇ ꯁꯨꯔꯝ ꯌꯥꯕ ꯆꯠꯂꯤꯁꯦ ꯀꯣꯔꯠꯇ ꯆꯠꯅ ꯌꯦꯡꯉꯨꯏꯕ ꯑꯗꯨꯗꯒꯤꯗꯤ ꯂꯥꯛꯑꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯦ ꯏꯅꯥꯛꯇ ꯃꯈꯣꯟꯗ ꯋꯥꯔꯥꯏꯅ ꯅꯨꯄꯥ ꯂꯩꯌꯦꯕ ꯃꯣꯏ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯑꯗꯨ ꯃꯥꯏ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯥꯅ ꯍꯥꯏꯔꯨꯔꯤꯕ ꯃꯖꯥꯗ ꯑꯗꯨ ꯀꯩꯅꯣꯗꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤ ꯄꯥꯝꯃꯤꯅꯦ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒꯤ ꯃꯁꯛ ꯐꯖꯕꯒꯤꯁꯨ ꯑꯣꯏꯕ ꯌꯥꯏ ꯌꯥꯝ ꯈꯔꯗꯤ ꯐꯖꯔꯦ ꯍꯥꯏꯁꯨ ꯊꯣꯛꯄꯣꯠꯇꯦꯅꯦ ꯑꯗꯣ ꯈꯪꯗꯦ ꯃꯤꯅꯗꯤ ꯊꯣꯛꯈꯤꯕꯗꯕ ꯑꯎꯕ ꯃꯤꯅꯕ ꯅꯤꯂꯝꯃꯨꯔꯒ ꯍꯥꯏ ꯃꯥ ꯂꯥꯛꯏ ꯅꯪ ꯂꯥꯛꯏꯕ ꯀꯥ ꯍꯪꯉꯦ ꯑꯗꯣ ꯃꯣꯏ ꯈꯔꯒ ꯃꯥꯟꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯋꯥꯡ ꯅꯦꯝꯃꯤ ꯃꯥꯏ ꯄꯥꯛꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯖꯥꯇꯤꯗ ꯃꯤ ꯑꯇꯣꯞꯄ ꯃꯤꯅ ꯑꯣꯟꯁꯤꯜꯂꯛꯄꯗ ꯃꯣꯏꯅ ꯍꯔꯥꯎꯅ ꯎꯏꯑꯦꯗꯣ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯗꯤ ꯑꯩꯅ ꯉꯔꯥꯡ ꯀꯩꯅꯣꯗ ꯀꯔꯤ ꯙꯦꯃꯥꯖꯤꯒꯤꯗ ꯂꯩꯍꯧꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯃꯩꯇꯩ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯛꯑꯦ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯑꯦ ꯅꯨꯄꯥꯁꯨ ꯁꯤꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯏꯀꯥꯎ ꯅꯨꯄꯤ ꯑꯃ ꯂꯧꯔꯝꯃꯦ ꯃꯁꯨ ꯐꯪꯉꯦ ꯃꯣꯏ ꯃꯩꯇꯩꯂꯣꯟ ꯉꯥꯡꯗ꯭ꯔꯦ ꯃꯩꯇꯩ ꯑꯣꯏꯔꯔꯣꯏ ꯀꯥꯏꯅ ꯄꯥꯈꯠꯂꯨꯔꯤꯗꯨꯗꯤ ꯑꯁꯥꯃꯤꯁꯒꯤꯗꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯤ ꯃꯣꯏꯗꯤ ꯈꯣꯟꯖꯤꯜꯂꯦꯕ ꯀꯣꯟꯖꯜꯂꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯟꯊꯣꯛ ꯑꯃ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯤꯉꯩ ꯏꯟꯊꯣꯛꯇꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗꯗꯤ ꯀꯣꯟꯅꯗꯤ ꯃꯩꯇꯩ ꯑꯁꯦꯡꯕꯁꯤ ꯔꯥꯖꯀꯨꯃꯥꯔ ꯀꯥꯡꯕꯨꯗ ꯉꯥꯏꯍꯧꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯩ ꯈꯔ ꯑꯩ ꯑꯁꯦꯡꯕꯅꯤ ꯀꯥꯏꯅꯒ ꯇꯧꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯍꯥꯏꯕꯨꯅꯦ ꯑꯩꯈꯣꯏꯗꯨꯗ ꯑꯩꯁꯨ ꯃꯇꯝꯁꯨ ꯀꯨꯏꯅ ꯂꯩꯕꯁꯨ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯏꯊꯟꯇ ꯂꯩꯔꯛꯏꯅꯤꯅ ꯄꯤꯒꯦ ꯍꯥꯏꯕ ꯃꯤ ꯅꯨꯄꯤ ꯃꯌꯥꯝ ꯊꯣꯛꯂꯛꯏꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅꯁꯨ ꯍꯥꯏꯕ ꯑꯩ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨ ꯄꯥꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯈꯣꯃꯤꯌꯥꯗꯒꯤ ꯑꯣꯈꯣꯃꯤꯌꯥꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯃꯌꯥꯝ ꯂꯥꯛꯑꯦꯕꯅꯦ ꯑꯗꯨ ꯂꯧꯔꯛꯇ꯭ꯔꯤꯅꯦꯕ ꯌꯥꯝꯕꯨꯡꯅ ꯂꯧꯔꯛꯇ꯭ꯔꯤꯅꯤ ꯂꯧꯔꯛꯒꯦ ꯍꯥꯏꯁꯦ ꯑꯩꯅꯤꯅ ꯈꯪꯕ꯭ꯔꯥ ꯌꯥꯝꯅ ꯋꯥꯃꯅ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯕꯗꯩꯁꯦ ꯑꯩ LP ꯂꯩꯈꯤꯗꯅ ꯑꯗꯨꯒꯒꯤꯅ ꯏꯃꯥꯁꯦ ꯄꯥꯕꯨꯡ ꯂꯩꯕꯤꯗ ꯀꯌꯥꯝ ꯋꯥꯔꯦ ꯍꯣꯏꯅꯦ ꯑꯗꯨ ꯋꯥꯈ꯭ꯔꯦ ꯑꯗꯨ ꯈꯜꯂꯨꯔꯒ ꯏꯃꯥ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩ ꯈꯟꯕ ꯃꯥ ꯃꯤꯇꯩ ꯅꯨꯄꯤ ꯑꯩꯅ ꯂꯧꯔꯨꯕꯗ ꯕꯥꯙꯥ ꯇꯧꯔꯣꯏ ꯀꯤꯟꯇꯨ ꯃꯕꯨꯡꯁꯤꯅ ꯄꯦꯜꯂꯣꯏ ꯍꯣꯏꯅꯦ ꯑꯗꯣ ꯑꯩ ꯂꯧꯕ ꯅꯨꯄꯤꯁꯦ ꯃꯩꯇꯩ ꯅꯨꯄꯤ ꯏꯃꯥꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏ ꯄꯦꯟꯕ ꯑꯣꯏꯁꯅꯨ ꯄꯦꯟꯕ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯔꯝꯒꯗꯕꯅꯤ ꯇꯧꯁꯨ ꯇꯧꯔꯦ ꯏꯇꯩꯃꯨꯒ ꯂꯧꯅ ꯂꯩꯅꯔꯕꯅꯤ ꯏꯇꯩꯃꯨ ꯂꯨꯍꯣꯡ ꯂꯥꯛꯑꯕꯅꯤꯅ ꯏꯇꯩꯃꯨ ꯁꯦꯕꯥ ꯇꯧꯔꯦ ꯀꯩꯅꯣ ꯅꯍꯥꯎ ꯅꯨꯄꯤ ꯀꯔꯤ ꯁ꯭ꯋꯥꯏꯒꯤ ꯇꯦꯈꯥꯎ ꯅꯨꯄꯤ ꯐꯖꯕ ꯂꯥꯛꯑꯁꯨ ꯌꯥꯝꯃꯨꯡ ꯂꯧꯈꯤꯗꯦꯕ ꯂꯩꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤ ꯁꯣꯌꯝ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯛꯅꯕꯩ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯩꯅꯣ ꯑꯩ ꯑꯗꯨꯝ ꯌꯦꯡꯕ ꯐꯩ ꯃꯄꯥꯅꯁꯨ ꯄꯤꯒꯦ ꯍꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯏꯃꯥꯒ ꯉꯥꯡꯅꯈꯤꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯏꯟꯊꯣꯛꯏ ꯁꯤꯅꯤ ꯌꯥꯝꯃꯨꯡ ꯏꯟꯗ꯭ꯔꯃꯅꯤ ꯔꯥꯖꯀꯨꯃꯥꯔ ꯋꯥꯔꯤ ꯑꯗꯨꯅ ꯌꯥꯝꯃꯨꯡ ꯌꯥꯝ ꯁꯥꯡꯉꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯑꯁꯥꯃꯤꯁꯤꯡꯅ ꯃꯣꯏꯒꯤꯗ ꯆꯪꯉꯛꯄꯁꯤ ꯃꯣꯏ ꯑꯣꯟꯁꯤꯜꯂꯛꯄꯁꯤ ꯀꯩꯅꯣ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤ ꯃꯩꯇꯩ ꯅꯨꯄꯥ ꯑꯅꯤ ꯑꯈꯣꯃꯤꯌꯥ ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯑꯗꯩ ꯅꯨꯄꯤꯗꯣ
ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯔꯝꯃꯦ ꯃꯆꯥ ꯃꯁꯨ ꯄꯣꯛꯑꯝꯃꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯇꯦꯈꯥꯎ ꯑꯣꯟꯈ꯭ꯔꯦ ꯑꯩꯁꯦ ꯃꯣꯏ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯇꯅ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯑꯩꯅꯦ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕ ꯑꯩ ꯁꯤꯒꯤ ꯅꯤꯉꯣꯜ ꯂꯧꯔꯝꯗꯤ ꯑꯩꯒꯤ ꯉꯥꯏ ꯃꯌꯨꯝꯒ ꯐꯪꯅꯗꯨꯅ ꯑꯩ ꯄꯥꯡꯒꯜꯁꯦ ꯈꯔ ꯍꯣꯏꯅꯦ ꯊꯣꯛꯑꯣꯏꯕ ꯑꯗꯨ ꯅꯨꯡꯉꯥꯏ ꯂꯩꯕꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯑꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯅꯕ ꯑꯗꯩ ꯑꯩ ꯀꯔꯤꯒꯨꯝꯕ ꯇꯧꯗ ꯑꯥꯗ ꯆꯦꯟꯒꯦ ꯀꯌꯥꯝ ꯋꯥꯔꯤ ꯍꯣꯏ ꯍꯣꯏ ꯑꯁꯤꯒꯤ ꯉꯥꯏ ꯑꯃ ꯂꯩꯔꯅꯦꯕ ꯑꯋꯥ ꯑꯅꯥ ꯑꯌꯦꯛ ꯍꯣꯏꯅꯦ ꯃꯣꯏ ꯍꯧꯒꯠꯅ ꯂꯥꯛꯀꯅꯤꯅꯦ ꯍꯣꯏꯅꯦ ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯗꯤ ꯂꯦꯟꯈꯤꯅꯤ ꯑꯗꯣ ꯃꯩꯇꯩ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯅꯦ ꯇꯣꯛꯑꯅꯦꯕ ꯑꯗꯨꯗꯤ ꯁꯤꯅꯤ ꯌꯥꯝꯕꯨꯡꯒꯤ ꯋꯥꯔꯤꯁꯤꯅꯤ ꯃꯁꯤ ꯌꯥꯝꯕꯨꯡꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯅꯗꯤ ꯌꯥꯝ ꯇꯥꯡꯅ ꯈꯟꯖꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩ ꯁꯛꯇꯥꯛꯆꯒꯦ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯃꯁꯤꯅꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯆꯝꯅ ꯃꯦꯀꯞ ꯌꯥꯎꯗꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤꯁꯤ ꯃꯦꯀꯞ ꯑꯝꯇ ꯌꯥꯎꯖꯗꯕ ꯃꯩꯁꯨ ꯃꯐꯝ ꯆꯥꯗ꯭ꯔꯦ ꯑꯗ ꯐꯝꯐꯝꯁꯦ ꯏꯃꯧ ꯅꯨꯄꯤ ꯐꯝꯍꯟꯒꯦꯅ ꯇꯧꯕꯗꯣ ꯑꯩꯁꯨ ꯅꯨꯄꯥ ꯏꯁꯤꯡ ꯆꯥꯎꯕ ꯏꯆꯥꯎ ꯉꯝꯕꯁꯤꯅ ꯂꯥꯡꯃꯟꯗꯅ ꯃꯥ ꯐꯝꯍꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯐꯝꯃꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯁꯦꯝꯖꯕꯅꯤ ꯏꯆꯝ ꯆꯝꯅ ꯔꯣ ꯑꯣꯏꯅ ꯅꯝꯖꯕꯗꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯆꯕꯅꯤ ꯃꯁꯤ ꯍꯥꯏꯖꯔꯒ ꯑꯩꯅ ꯂꯣꯔꯗ ꯂꯛꯈꯤꯄꯨꯔꯗ ꯂꯥꯛꯆꯔꯦ ꯍꯥꯏꯔꯒ ꯌꯥꯝꯕꯨꯡ ꯏꯟꯗ꯭ꯔꯃꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯊꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯩꯇꯩ ꯑꯃꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯂꯤꯡꯗꯅ ꯂꯩꯕꯤꯔꯛꯏꯕ ꯌꯥꯝꯕꯨꯡ ꯑꯗꯨꯒ ꯃꯩꯇꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯕꯨ ꯑꯁꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯛ ꯇꯥꯛꯄꯤꯔꯤꯕ ꯑꯁꯥꯃꯤꯁꯁꯤꯡꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯁꯥꯃꯤꯁꯁꯤꯡꯗ ꯃꯁꯛ ꯇꯥꯛꯄꯤꯔꯤꯕ ꯌꯥꯝꯕꯨꯡ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯛ ꯇꯥꯛꯆꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ